Achumba Paomee Phongluba Paomee Aduda Onsinduna Khudongthiba Nanghanba kya Yaokhre Achumba thong yariba makai tawdaba phai haina Indigenous Peoples Organization Manipur Ipomgi President Y Devedatana Phongdorkli Wapamasi Ipom Nikhatkiwagi Ahum Suba Foundation de Gamari Lena Natawung Kok Makha Lekai da Leiba Right Dine and Retreat ta Pangthokpa Thoromda Mahangna Phongdokibani. The role of media conflict resolution haiba wakhalon da pangthokiba thoramaduda editorial Manipur gi President Khogendra Khomdram the All Manipur Working Journalists Union gi General Secretary Khairakpam Naubasu Sarugaki Paomee singda kudol potpiduna ikai khumnaba utkiba thoram aduda Devadatana hai miyam gi haiduna thabak tawriba Paomee singna makhogi wakhalon da kari phauribage haiba adu tathok tasin tawminagwi thoramasi pangthokpani media haiba sinphamasi yegnaba masung marup leitaba sinphamamani Paomee sing lana targana Khudongthiba mafam kya da akiba mata yaudana miyam gi damak thabak tawri asumba Paomee phongningle haiduna phonglabasu Paomee aduda Onsinduna Khudongthiba Nanghanba fawbo yawgadawribani state asida hauzik tholiba thogdok ase ipomna sawgate himinariba aikhoi maselgi marakta nuainadaba thoktuna kukigi Sebjin Sajin ba wafam sing center na nongmadi soidana khanglakani haina mahana phongdokki khoi masel khaibu tham tanaramase amu pensel lakna bagi miyam de piba laiba la paujel pidu se ekhoi na te media na aine ta ngangen adu filter to de bi hakta adu thado ga de sai loina miyam chu kai na tu ne aduna kayu tam da false narrative se media gi false narrative se masi asumba ne kayu tam da aran ju sumi kayu tam da asum de su aran bu oe adu masi khoi na masi pause ni khoi filter to hum sing maitai ga uki ga natraga maitai ga pangal natraga maitai ga naga masi ga thulak pa ya ba Amarumda Foundation Day gi thoram aduga mari lenana amzuge General Secretary Khairakpam Nauban hai social media platform amade mainstream media ani gi marakta asoba khenaba kya lei masana masabu journalist ni khanjaba Paomee phongba matamda karamna phongani khangdaba kya thorakpana aranba pau phonglubadage irang thokanduna hena pakthok chawthokhanba kya su yauri thawng asina mainstream media singda su akaiba kya pidaba nate mainstream media haibasi pau phongba matamda haiba yaba amasung yadaba kya khaidoktuna tongan sana kanglon kya gi makhada pau phongbani masida miyam gi apenba oidaba matang su yarok loi haningai leite madupuna mak niyom gi matungina phonglakpa pausi oibana miyamna lana khanbiganu haina nawbana makha na phongdokki profession je tumak kala khantum na ke tamna tamna atei field da expert oina lerbasin singje koina phamu matamda mani ka hendo bai hajin liba biar dah masih gaul pada dia relationship thambil pasung gaul pada dia itu nak madum bang media itu dah nangar uraga bang nang itu di lewat interest dan nang bani itu he mengonta maning anda bagi tangkap sen lah ini discussion dah nang iba expansion sen masih jadi mau atau nama uraga discussion dia atau dia channel yang tahu ni nak hanjin nak tulis sen masing-masing yang berwala